पाउ पिजरी दोलाई थाबी बरे चमति थौबाल मल्टीपर्पज प्रोजेक्ट प्राइम मिनिस्टर ने इम्फाल लाकपद संगारगनी खुरमजरी मिडेंग ताबिरब सिंह तराम नुक्सरी पाउ संदोक न पिजरी चीफ मिनिस्टर नोंथोंबम बिरेन ngasi दोलाई थाबी बरे चमदि थौबाल मल्टीपर्पज प्रोजेक्ट की फिबम यंगसिनख्रे खोंसत अदुदा वाटर रिसोर्सेस मिनिस्टर लेटपाउ हाउके फॉरेस्ट मिनिस्टर केश श्याम कुमार एमएलए सुसिंद्रो एमएलए रामेश्वर एमएलए डिंगो एमएलए टी सेटब्रता अमसुंग चीफ सेक्रेटरी आर रश्मि सुलोइनखी चीफ मिनिस्टर नोंथोंबम बिरेना पाउमी सिंगदा प्राइम मिनिस्टर नरेंद्र मोदी ना मार्च की तंग 35 दा इम्फाल दा लाकदौरिबा खोंगचद सिदा दोलाई थाबी बरेच अमदि थौबाल मल्टीपर्पज प्रोजेक्ट संगा होंगनबा थौरांग तौबनी दाम असिगे अयाम सरुक लोशिलकले वाटलिबा सरुकसिंग अथुबा मतमदा लोशिंदुना प्राइम मिनिस्टर ना संगारगनी हाइखी ऑनरेबल प्राइम मिनिस्टर लाखपगी तारीख 35 की तो संगाब यावगदबा अदुगिने खो येंग लाक्सरी से अयाम लोई लोइरे गेट ngasi manga tarani manung गेट अहुम out of 6 ta uji ahum phajana function tawre adugi ahum function phajana tawre ahum ama pan maji ngasi trani munung do loirani we ready now sangare aduga mayam benefit to bi share bene de benefit to swai de like jeri ba lumbi se no mayam loina madugi visitor tourist mayam la adi moide benefit moide de na baroina thawal ki to se tourist posting never or ka do not only irrigation facilities. Kadagi thongmi sing ngasi mapal kangjebung maning de leiba yuyon pham dukan singdagi yu liter chahum rom phagatuna manghan khre drive asigi matang da kadagi finance secretary ti git chandra mangang na kadana mayai kaba yu fariba se taseng bagi di tawfam thok tabani adubu malem gi khwaidagi lidaba kangjebung ni hainariba mapal kangjebung da phongna yu yon bada tuminna yengduna leiriba se makha tana leitana bohona bani haikhe fu lei ta da ba adugumba akhoi team amana ifal manung da faidi maru oina akhoi yu chaung na yoli ba adusu phong na government sigi mamang da sarkar sigi mamang da yoli ba singba yu sing asi akhoi na plan tawjaraga akhoi mising na akhoi ngasi si akhoi thubai jabani kada na phagali se taseng ri kada gi duty na te asigumba thaba asi police amasung excise ki ai ba ek asi implement tawdo agency singi mathong ne adu hai ba akhoi gi civil organization oi ba kada na asi phari ba se masi sarkar su ikai pam thoi aduna sarkar gi maikai digi akhoi ngasi tawri ba se akhoi matung da akhoi na nataba moi noina tawrakanda akhoi sidagi yu yoli bising gi masi thugai bam sangi asi akhoi tawri sidi chumnagi akhoi mayam da pafong ama chanba khaktene awang nongpokta ahan bo oina spice gas manipur da phanghanna ba sangai proda agency ama consumers affairs minister karam shyam na hangdokre Kongkhang Gas Agency hangdokpagi thoramadu da Nambol Kendra MLA and local NGO consultant Deven Sagol Semsu Saruk Yaki MLA and local na Manipur da gas phangnadabagi khudong sadaba kaya lairibasi anoba makhal gi spice gas asi laklagadi kokhan bangam lagani haikhe Minister Karam Shyam na Manipur asi hiram khuding da chawkhat hange hairabadi government khakta natana miyam gi su achoba thodang lai Manipur da gas black ta khara yonariba asi kokhanana ba lambi ama oina nauna lakadoriba spice gas asina mai paklabadi kokhan bangam gani haikhe Samakak sagat na buhon na kanda ay responsibility si Laura ay isalong kumapang na madugi sacrifice sa mga luhin na di Polski sato tawragagi Manipur da di black gas tawriba ko liba pasama satu satu chanipan biyu do lising nama sama satu takay mo kanda tawriba do si minimize tawgane ado itari Manipur di self tungi economy people pagkalan gani gas ke awa basi masih sama ko kane Yairipok Bazar ki hospital mamang dagi sikhong sekmai fawbagi lambi amadi Yairipok tagi charangpat fawbal lambi mari lainaba authority na sembi drabadi khongjang changshilagani haina Bamon Laika Youth Club Yairipok ki cherol amana hairi Jenims main gate laiba Horizon Hospital da Babina Diagnostic Center ka khusham naduna nongmagi oiba free obstetrics amasung gynae camp ama pangthokre State asid lairiba senthok lambi hanthana fangliba singidama khallaga lemna gynae gi problems sing khangdoknaba camp ase pangthokpani hairi lairaba leitaba natraga goi khudong chadaba misigi laingba samna harda Manipur da khwaide common oiba cervical cancer sigi detection camp oina tawbani atopa gynae gi any problem lakpase khoi loina laing jai
गवर्नमेंट ऑफ इंडिया के मखादा स्कीम क्या तौरी अखोई सीएम यामना पुनिंग चंगना सिगुम्बा लाइरबा कदौबसिंग लायंगबदा खुदोंचादबसिंगी मतेंग ओइना मयाम तौरी मदुदा अखोइनासु गमजब खरदंग पांगबो ओइना अखोइना केएमसी ऑर्गेनाइज तौजबनी ngasi nifunithoi suba Assam Rifles samasung Bisnupur District Commando na SP Bisnupur Jogesh Chandra gi midyeng makhada nupi police yauna kwatha pangal laikai ward number 5 area da thibagumba gi thabak sathabada nupi ama yamlaba drug ka konana faraba nupi asigi maming Fazilatun sahi kuntra nipan mapuroiba Abdul Jabbar Kawi mangondagi N10 piece tamaga kuntra SP lising tarama panchani amasung sel oina lupa lakh ahum lising nifumapan fangle polam sing adu mahaki mapuroibaga loinana lilong mayai lekai dagi Abdul Satar Kauba mioi amadagi laurakpani hairi Moirang police station case ama lokhatpaga loinana makhata na chizinba haukhre hairi Government miyam gi yaifa thorang kaya marum paikhatlabasu fangpham thokpa mioi kyada yawhanba ngamdaba kaya marum lairi Jiribam district ki manung sanna Jiri Municipal Council ward number 9 Dibong Khunau da leiba Soibam open chahi nifumapan gi oina di ngasi fawba government ki yaifa thorang gi kanaba amata fangba leitri hairi Soibam open Lisemaga chamapan marifu taruki lambi gi khudong thiba mada soinai raba mioi ama oiduna lakhi imung manung laita lai raba ne henjelaktuna magi loina bifawba yum thadoktuna chatki macha ani mapung phana mahit tamhanba ngamdre masa soinai raba su sumjitna chingba saduna imung punari Manipur government na laita lai raba singi mateng pangi hairaba su ngasi fawba mahaki imungi oina kanaba amata fangdri BPL card fawba fangdri Anauba government asina laita lai raba singe paikhat liba yaifa thorangi thabak sing mahaki imung da su yohan bina ba pungning chingshili Tidagi karimba ai facility nasing gari nungi abi nasing ai pangjabale ki ai ingna bidamakta ai hidakara jonna adu su laikai myam adi mera pa bi mindon station sing ni apa thabak laikai sida adi na thingna ai awa phibam da lakna ai khucha hai bagi ai amda ai tasingna yumda dum pham pham nai nung thuga yeram wagi thaba ai brum ai sumjit ai numsai nupi su ai phibam mai tare adi lair pa lair ba sina maram waraga kaina kare Talent Sports Academy New Delhi da pangthokhiba anirak Suba Republic Inter-School Roller Skating Competition da Manipur ge sanaroi ahum na medal laure sahitara nithoi makha gi nupa macha gi da Tiluk Kaisham na ahanba Ningthaujam Lalnen na anisuba apiyani ahum suba chahitara nithoi makha gi nupi macha gi kanglupta RK Daintina na ahanba position lauki Manipur gi tampak ta cheli ba maruiba turel singi manung da ama oiriba Thobal turel gi ising asi haukiba chahi khara sida season ba yadaba mongda ka hena mo na cheli ba si Manipur government ki mari lainaba department na yeng changviduna yengsin biu haina Mankind Service Foundation moizing awang laika gi cherol amana appeal tawrakli pawgi marathana aten mabrem tang luxury Jolip 100% natural syrup amasung capsule yu thakpadagi oirakpa awaba chaitheng hakjangi liver soklakpadagi kuchu sengaktaba haksang soktharakpa tumba chaba yaraktaba khong hamba nungaraktaba singbu phanba ngamba amata ngairaba upaidi Jolip syrup amasung capsule diabetes singi damakta Jolip capsule chabiu Movel Furniture Manipur gi luhong kaihongmaga mari lenana makhal khudingi furniture items singda up to 50% discount pijari asida natana modular kitchen khakta oina lebiba matamda dining set ama khudol oina tamjari ngasimag lengching biraksi Movel Furniture near Imphal College New Hope Tutorial Kurai Ahongai opposite Jenims Main Gate adjacent to Tantra Hotel. Admissions open for the following courses: Class 9 to 12 Boson Cosm CBSE Diploma in Elementary Education, Bachelor of Education, BA English Honors, NET Paper 1 and CTET. For further details please feel free to contact us. Ngasidi suara jengge ture kari naman tuti masih kari gauza sidi yosi ni he masigi yosi tata tiskoni ne adudi sanagi mohut yang na sinba yandre kai doina kanano kai gino kai do biyo masih pumna Noi lebih deh gari ahan bagai tunggu ngam terus ni. Pura lagi tunggu ni kali ba, nama itu ikai terus. Senbun putuk kan lebih tinggal terus. Senbun putuk tu lebih ngam terus. Imphal penas tu salo.
आई जो अहन बलेंगम तदना इम्फाल फाइनेंस तगे लोन होने लौरी इम्फाल फाइनेंस ना नोंबुगी मनुंग गाड़ी लोन लौबु याबनि खुदोंचाबा पिजरी अदोम ना पाम मखल की गाड़ी खुदिंगमक लौबि याबनि अमुका हना तरामलुक चरी मखा ताबा पाओ ngarang numidang wairam pung mari makhairom taba matamda Thobal district commando kuntaruk suba Assam Rifles amasung kuntramapan suba Assam Rifles ki apunba kangbu amana drug lalon ba amasung miyam dagi namduna sel khaiba mioi ahum phare makhoi adudi MD Firoz Khan chahi kuntrani thoi MD Mazibur Rahman chahi kunnipan amasung MD Salim Khan chahi kunhumdoini makhoi ahumak sora maning lekai dagini makhoi dagi double barrel nongmai ama maru ani fangle hairi Roshilakpada maroiba pau amuka na pizari Dolai Thabi Barrage amadi Thobal multi-purpose project Prime Minister na Imphal da lakpada sangaragani. Mining tabiri basing bu amukan na khurumzari.